Pausada yimpam uiba mar uiba pau kharab de tawjari. Mai imfal da khambrang nana areli chanarak pada chauna irang thokre. India da hijab thingnana bu honarakliba asibu janing da fong tok tonanga si. Mai imfal Bengal da nufa amadi nupi kiana rally satkre. Loinana BJP ki workers na rally adu ki mayukta topa rally ama silak pada ki nakal ani ki marakta chauna mukna bu thokre haire. Pawasina hai India da hijab mutat vayaroi hana ngasi nungtil pung amrom tawa doaida. Mai imfal Bengal marasa da ki horaga rally ama satpa hauke. Khongjat aduda India da ki hijab mutat vayaroi. Islam ki chanibida kuting jin biganu haiva Kolau sing lauraga chatpada nadana BJP amadi RSS ki mayukta su tongan ba slogan sing lauduna chatki adubo rally aduna bengun lai salam lairak jarokpada BJP ki workers na su mai imfal hijab thing balaite hijab ki mingda politics tawganu havni singba kolau sing lauduna atofa rally amasu lage rally ani adu mafam amada unawaga loina nakalani ki marakta taavanu ngaitaba kolau kamro launara ki amasung irang thorake Thaudok thokfam da mai imfal police amadi CRPF ki person ki halaktuna miyam gi nakal ani gi irang adu control tawke nakal amarom dana mikal ga mari leinana lilong da irang thokre lakadaruba general assembly mikal ga mari leinana lilong assembly constituency gi manung chanba lilong kaithel welfam mamang da ngarang no bidang pung tara ga mathoirom taba matam da nangmai round ke kafa yauna thoki ba khana chaina ba ki thaudok da miyo ke asoka pan nangkhre Bausina hai tawdok adu aso ofan nang khraba musing adu di Emily Antaskan ki escort driver lilong haureibi makhalai kai daki Asif Hussein sahi kun gamanga avokpa Seras Udin Lilong awang lekai daki White Nanak sahi kun gamanga avokpa Islamuddin Lilong lehau khong daki Aslam Khan sahi kun gamari avokpa Gayazuddin Lilong Turel Anbi matak daki Ziaur Rahman sahi kun gadi thoi avokpa Majibur Rahman amadi Lilong makhalai kai Salam manung daki Altaf sahi kun tra avokpa Tahir Alini aire Thaudok adu da aso apan nang bada yauriba Asif Hussein afong torakpada lilong kaithel makhali kai dalaiba masjid hokpa amagi jumda ngarang no bidang anaba hang basat pane matam adu da JDU ki mere poriba Abdul Nasir ki worker Islamuddin na mahakpo MLA ki worker ni harga khutharak paga loina na nangmai round ke kapadagi irang tholuk tuna miyo kya hobjilak tuna khutharak padagi aso apan nang baga loina na gari akaya toy thoki bane Thaudok asda senari ba miyo sing lenga ki mari leina ba authority na athuba matam da fabi dona logi oiba Matik Zaba Serak Vibu Aina Makata Ke Amarom da Narak Nubidang Toki Patok Aduga Mari Lena Emily Antasu Emily Antas was out for Miam Ngasili Long Kated the Wakan Mifam Zatagre Wakan Mifam Aduda No to crime, yes to peace in politics Mara Levising Atuba the Jarak Piu Hainatava Flakers in Sinagi Maragasida Lilung Esigi Emily Wantas Amadi Independent Mireb Y Abdul Madan adina lautuna raga nawi kapa amadi lampit laksaba miyam gi gari thuai baga loidana maki workers idaki akan piwa hingsa gi thabak satharam babu akan bamong da condemn tawi haina lakliwa taragani thu chuba Manipur Legislative Assembly election da lilong esida independent merep oiriba MD Irsad Hussein afung doragle wafam masinga si lilong youth organization LYO amadi independent merep Irsad Hussein gi workers in sinranga se lilong mairel kunda pangthopa pawgi mipam amadi Irsana afung dokibani Taung asi MLA Wantas ki nomination file tawda aranba document hafi ain gi mateng logani hana yenglubagi damak gelubagi damak takihan kangan bagi thabak sa tharakmani aina thokda bangamde Mikhal da maithira gani ki badagi lilong esda muk fawwa thoki driba mong da Mikhal ga mari laina hingsa tawriwa BJP da mirip wariba MLA Wantas amadi independent mirip Abdul Manan ani da sa tharakiwa hingsa gi thabak asi akan bamong da condemn tawe Thaudok asida hak thengna nongmai kap le pasengi video photo lai chenari bambiyo singba mari lai dabo authorities in athoba da phabi duna ain gi oiba matik jaba sairak fangan biu loidana akaya toina kan khraba gari sing compensation pian biduna ingjik na Mikhal fang thopang man biu magadana asigumba hingsa gi thabak thorak labadi Wantas amadi manan ga loidana workers in afafada gi daita bu gadabani haike magra makatan hai Wantas karigama Mikhal asida mai fanglak laba tha humda gi tarkwa bu gi manung da loge mateng lauraga reject over yabagi changwang na leirabani aibo wafam su thamlaki amadana mi bolai duna sinagani aibagi mayukta thorakivani TS Brinda Manipur ki oiva political scenario asida senjau five sinam yam bosel piduna leiduna sinagani aibo wakalol amada sathargliba asigi mayukta lebduna afava onba Manipur ama furakna bagi damak isagi service thaduk tuna Mikhal da mai onjalakivani aina ya school assembly constituency da JDU gi mere poiribi thonhaujam Brinda na fangdokre SS da hana
LJP की मेरे पोरंबा अथोफम केशोर जाउना फादी असि थौमी सिंगना ब्रिंदाबो सागुत फगी स्कूल जानस्तान द लिव मा की मयुम द पांग थोकी थोरम अमग मरगिरेना पामी सिंग द ब्रिंदाना मखाताना हाई एसी असिदा LJP की मेरे पोरंबा अथोफम केशोर असि यामना याबा मियो यामने हंदपाक द मेरे वेरक्तवा असिदा एसी असि की अथोफा कैंडिडेट सिंगना सागुत पिनबा ऑफर कैमरम पिरखरबा मियोइनी अदुबो ऑफर सिंग अदु अमत लौव तौदना महक मसाना थेबिरक्तना सागुत पिरकपा असि यामना नुवाइबा फावे असिगम थोंग असिना मणिपुर द असुंबगिदमक लेप मियोइ के मरम लैरी हाइबा मयक सेंगना तागले माकी मिखलगी कैंपेल असि हौजिक हानदगी यामना हेना कनखले हाइना लौव यारे असिगम चरक असिदा LJP ना सागुत पिरकपा असिना माकी इलेक्शन कैंपेन द यामना चाउना पंगल हाफा ओइना थोलगनी हाना सुमाना मका दाखे हौजिकी मतम द मिखल हाइबसे सेल अबदी शक्ति यौद्रबदी मिसम यामना थेंगनबा ngamloidabagi phibam amada laire asigumba sel nam yambo leiduna sinagani haibo wakalot asi thugaidun anova awonba manipur amu semkat nana pamiam pun honamina se haike nagalam romda ngasi thaunawjam brinda da nauna sawat grava LJP ki general secretary administration athopum kisona hai Jai School Assembly constituency ki candidate sing asigi marakta sumpagi da maklep kadaba amade lamdam asibo mamai sum thokpa ngam kadaba mere base Brenda khaktamak oigani hana thajabadagi mahmasa amade party asne Brenda bu sawat khibani masida atoppa assembly constituency da ZU की मेरे ओरिबा सिंह द LJP ने सवट कदरा हाइबदि हौजिक फाबु ओइना खानाबा लैद्रे एसी असिगी अतोप कैंडिडेट सिंह नसु सपोर्ट तबिरकनबा खंगलखिबा लैक्रे अदुबो कैंडिडेट सिंह अदुदा थाजबा लैदबदगी मसारा मखोंगना थोंगना ब्रिंदा बु थीदुना सवट खिबनी हाना सुमहाना मखाताके ngasi thorom aduda LJP Manipur State Unit के जनरल सेक्रेटरी लेबर सेल मारंगथेम रेमलाल इम्फाल ईस्ट की जनरल सेक्रेटरी माइस्टम रोवार्ड मेंबर RK Gunras Kata El Nilkanta e Boicha El Navi en Nantini. O Hivolatana Singh LJP ki member Kyasu Sarugaki. Voter card Singh DC Tawalda surrender Taujarage, Idunamiam the DC office the Tomzalakre. Kangabu ki Laikai Amad Oediva, Athokvam Kuno Tawal DC E Arona Kangabu Kuno an electoral roll. Lisingani Kunito the Pongdoku Votaning the Pongdokuna, Athokvam Kuno New Ideal Club. Kangabu ki complex ngasi lekai asigi miamna wakat mi fam kre Kangabu asigi polling station 35 by 18 athofum kunogi miamna handak taragani to suba Manipur Legislative Assembly election gi ani suba tangkhaki oina march manga da pangtho ka doriwa asla polling asigi oina boycott tawragani abadi thopal DC su boycott tawragani haire wakat mi fam adu sarug yakiwa miamna magoida ECI ni isu thobo voter card singa do 5 gi kanaba kari su leitre haidro putok na rakhe Tungda miya matuna voter card singa du DC Thawal surrender tawragani haiduna Thawal DC office pawwa rally machatona Thawal DC office ta thomjilake DC office ki gate lairamba police na gate launch indana miya madu thingduna thamki tungda mioi khara khangatuna SDO Thawal M Ranjita ga unabada ECI dagi app am lawraga supplementary am fongwa yagani madu da semtolage haibadagi thajaba virakpadagi miya madu DC Thawal gi gate ga henaki Wakan mifam aduda we boycott Taragan itu Manipur Legislative Assembly election 35 by 18 Kangabok AC. Our following name must be Athopum Kuno Kangabok. Kangabok Kuno is not our real address. DC ERO Thawal, please don't manipulate our address in the electorate roll 2022. DC Thawal, please do not invite violence. DC Amadi ERO Thawal Laikai Wakat Tabiyo DCER Tawana Lega Giming Lega Masada Angbiu Mitoki Lega Hangbido. I go to Kunoni Kangabo Kuno Nade 35 by 18 Kangabo Kuno Yaring Day. Tawal DC Tawal the Gis at Vigro Amusung Lega Gimang Lega in a Tonjage, I Vivino and a Tava, Frekar Singsu, Sinaki and the Kolo Cameron Sulauke. Nasi you work me from Madu Saruyakiva Atopum Kuno, new ideal club secretary when a Zugesona promising the eye. Laikai asiki mapung oiba khunggang na kangabok ni kangabok ki laikai asiki following station ki number amade maming asi 18 athopong khunau haina laigadabani laikai asi kangabok par 1 gram panchayat ki manung chalibani athopong khunau harba laikai asi ngasi dagina sahi chanirong ki mamang dagi seul soro charul suron khang na dula laglaba amane athopong khunau harba laikai asi ngasi dagina sahi chanirong ki mamang dagi charul suron khang na dula laglaba amane Adu hadak January mga da phone kiva ano election roll da kangabo kuno wahna phone lakpasi Thawal gai DC na Laikai asigi miyambo lebak miyam mamang da ikai firup kuman ba mate Laikai asigi miyambo antani yang bibagi mong asi laikai asigi miyam na sungiya yaning de
Maram masadi ki hausi hausi anu electoral roll da lekai khul asigi oina leiriba border chapri yakai gambari punamana la kadoriba taragani to chupa mani for legislative assembly mekal asida boycott tawdan po thada ba famtre haike economic blockade manipur legang na MG NREGA ge encashment permission pithok tabagi mayok ta hin February taraga taruki ahing dok yai dagi nasan highway Imphal Dimapur amasong Imphal Jiribam lambida matam kak tabai economic blockade cha tharkan hanas Champhai Block Chief and Chairman Association aware blogre Association sig oi fami fam mangasi fam dona tha asigni fanda kangkok ve district ki TD block taruki oi fami fam gi matang da kumna khandara ba matungda awari ba silau ki bane awari sing adu ki manungda association asina mangjung na February tara manga fawa gi manungda MGNREGA ge encashment permission pithok pina balengak ta matam tha khra baso tabak don thorok da bana national highway ani da matam kak ta ba economic blockade cha thagane Senapati Kaithil da nongwai maru yolamle Logi wangmada Senapati Kaithil da nongwai yolamba myoyama Senapati police station ki team na nongwai maru kaya loidana ngasi fare police ki paun hai faraba myoy adugi maming Kaikho Adhari Elias Adhari Moses Phimo Sai kutra ka mathoi apokpa laikhitraba Kaikho kawe Senapati district manung chanba Songsong Palace dagini hausina Church Road Colony dal laibane Senapati police station akang na fau ama fangwa dagi bhag double barrel amadi single parent ki tongan ba nawai maru chamri ni fur hom ga kona na fa bane magi matak Senapati police station na kesa malakol ai haire BJP asi lining amadi furup da khena ba thamba party ni ibobi BJP haifa party asi yamna communal oiba lining the kid of a Tampa party ni Marmasina party as the vote viva si haram ni hana CLF leader o ibu pina kokta bazar community holder pang thokwa midai fangal singi interaction program amatanga si phong dokre mangna makha taraduna minority have se karino mafuna changlapu matamda tonghana masa khangdaba khudhom palakpanate midhom palakpanate Congress party di jat amaga chapmanai amatani haiba party ni Congress ki onadi mana saliver lining furuk kanglup adugi masak thok Nava Paktok Sautok na Puhona Bada, I think Bamatalite. Loydana Indiana Ninka Tamna Puhona Bada, BCP Yauki Avata Hide. Moirang YCSC India Hek Lady Bamakai Tatopaya, Roitaba Kawi, Roitaba Adugum Lava, Yesi Amane, Nasiki Lusingba, Makok Tongba, Kudimak Namparanga, Kok Nondava, Amata Yaroidaba Mane. Moirang YCG Hana Emily Oramlaba, Hausina BCP the Sanki Bamu Tasing Harabada, Congress Party Amadi Mapa Mapusingbo, Congo Bamu Amani Anelawe. Handak VGP na P. Sarsandrada ticket piraktaba asi marwain handak kakiba tarabadi si minister namdon oikragani aidona leadersing aduna ticket piraktaba oirumgani BJP gumba communist oiba party is na matang sa tharagliva handak tasu Karnataka da Educational Institute ta lakdona burka uptona college satba yaroi aidona thawong sa tharakwa asi laibak thibane aduga loinana ADC amade municipality gi matam loikrabasu tawdana laire masi karamba state da Asumna tau na bage matang ko nilip ro ba matung da ADC ki Mikal Congress ki matam da pang thoki ado ba BJP lenga nga si fawwa ADC amsong municipal council ki Mikal pang thok pangam tana laire ado du sunat na nufi sing reserve fee badi laira da na nufi ama mantri waram ba fawwa law thokre haujuk lairiba lenga gasna raisa sabagi MP thava da minority ki mi fawwa thade mamang du kumja le singani ani da Manipur da Congress ki sasan hauduna Bharat da su kumja le singani marida Congress ki lengak lakibagum handa chemical asida su Manipur dagi Congress lengak ya wala se haike Tharumadu da MLA Fisher Sandrana hai lakadori ba Mikal asina Manipur da on ba pura kadori mamang sahi tara mga Congress lengak pai ngai madam da Manipur da piram laba sakut khongthang mayam asi miyam la kaw fam thokte ibo bigi matam da High Court Complex New Assembly Complex flyover na singba kya pu piram laba adugum laba Losing ba mani adu da sunat na Manipur da matam amada mai ki problem kaya laidona load setting kaya toromba fandura pungkun gamari mai phangan ki basi Congress lengha ki matam dani nengsing bajai NSCN gi losing ba moivana Manipur da chaklak to na Manipur gi integrity da singnar pa matam da mahak chang ba yaroi aidona thingki ba adugum laba Congress lengha ni haike Nagalam rom da BJP ki manifesto Jevina Dana hayang Imphal da phonggadori sahimanga ki matam da awawa khara di ko khan bangamle se minister BJP ki National President Jagat Prakash Nadda Pungkhara ki khongsata Imphal da laktuna Mikal ke manifesto phongbagi thorom da saruk yaga dore Pause asina party ki nangna ba mafam dagi phangba pauna ai Jevina da lakliba February tara ka dari ta akana ba flight amade Imphal da thonglagane mag ayuk pung tara ga mathoi tabu matam di Imphal airport da thonglaba matung da ayuk pung tara ga mathoi makhai tabu matam da Hotel Imphal ki sangai holder pangtho ka da BJP ki Mikal ki manifesto phongbagi thorom da saruk yaga ne
mak hotel Imphal da ayuk ki chaklen charaba matung da lambai da phangthokpa kisan sammelan amada saruk yaraba matung da New Delhi ki dama Imphal thadokhi gani amrom da Minister N Biren Singh helicopter tonglaga heng siribam da satuna mafam adu da faatege miri boiriba namai rapum boda sanragi mikhal ki firan singkat pagi tharum da saruk ya gani madu ki tungda Ukhrul district ki so saida chatuna Ukhrul AC ki BJP ki mirep som athai saija ki mikhal ga mari leinaba miyam ki bifam da saruk ya gani aire tong helicopter da som saida gi khanga pok da laklaba matung da BJP ki mirep ke manjar manga ki yum da pang thokwa miyam ki bifam da saruk ya gani aire amrom da BJP lamlai mandal da sinduna ngasi nonga da government ground da pang thokwa mikhal ga mari leinaba mifam amada wangang laduna chief minister nongthombam birena ai hauki basahi ni fu yang khairom da miyam gi thakna da iseng ning thina phanghan ba ngamlam da ba ado BJP gi sahi manga gi lenga asida di miyam gi awaba gharama khaide ko kan bangamle awon ba manipur amagi da miyam da BJP gi mirep da vote PBU masal power na tragana sel gi matik mayai da jumpam waraga vote PB gano state asi chakot lambi da bunana bu phona pada mara chet ba laiga kama thamba gi tangai fadaba lai lamlai esida sothariba sigi maru eba maramdi aikoi ga lusing ba khanbada asoi ba leiba da gine miyamna mikhal da lupa lising manga nadragana tara lauruba aduna lambi tongaiba chatpa phangde namidang da ima evil singna maira sangda ahing jarik libani aina sumakha ta ke manai ki mihut amu oibagi mathaudi miyam bo awaba yamdana nuai na thamba aduni aikoi gi vote hek ka ki baga miyam hena yeng miyam anna yengde miyam lai rahalaga thamba habasi makoi gi mathauni maduna ni lamdam asigi miyam waba yaroi yum phajaba leitaba yaroi aduna jumthong khuding chatuna PM amadi CM gi haksal gi card piduna ngasidi miyam momon dokhalle lamdam asigi miyam na asuk nuhaina leiraba patam asida lamlai assembly constituency gi miyam de miut khanbada solbana punap awafam da tare ato lamlai esida BJP gi ticket forwa phangbasu ngamdaba amana sub minister challenge tawani haiba yawe tharmadu da Rajya Sabha gi member laisam basana jawban aiki sahi khara asida Manipur da aru uruba isu kya lakadori basi yenglaga miyam da vote PBU maka tarakba atopa pau amadana vote pirabadi gi kg ama free ration pigane BJP government di makhoi masagi free ration scheme adu maka chatharwe hebo wafam thamladuna Samajwadi Party chief Akhilesh Yadav na karigamba magi party Uttar Pradesh da lenga ki sakti adu pahlabadi sahi manga gi damak lairabasing da free ration khalodana gi kg ama pigane aina ngaji wasakre makhoi gi ration jing pangliba lairabasing asna mikhal sing asigi matam phawba khak madu phangki gani election asigi matung dadi madu phanglaroi hanadi masi November phawba pinaba tawrambani adobo Uttar Pradesh ki mikhal sing laktok laki matam adudagdi madu suknagi Mars phawba khaktama phangalagani aina makhoina haikre aina minister Jadab na haike mikhal ga mari lainaba lainana phangthokba mifam amada wangang bada Akhilesh Yadav na haike makhoina mikhal asi Mars ta da loiragani khangba maramdagi Delhi gi budget da ration ki funding adu hapkidi aina phangdoke Samajwadi singnasu ana ration aduma fajana piramki mafam asida Samajwadi government nama hek lairaba makai matam sangna aikoi gi lairaba sing ration pigani maduga loinana aikoi hangam thau amasung sahi gi manung da gas cylinder anisu pigani aikoi gi lairaba miyusing gi hakselatu hena faba ohinanaba gi kilogram amasu pigani ana Samajwadi Party sifaduna aike BJP government da yanthok liver ration gi quality atu fatte amasung thumdasu class makup yawbagi pausing lai ana minister Yadav na phongdokre amasung hariba thum adu Gujarat gi lakpa jala hangke Uttar Pradesh da government vacancy laktara ga matholi amasung Samajwadi government hariba form sing adu mention dun haron sing da thabak pigani ana mangna haike mangna makha tara dun BJP du sing basina jum amadagi jum amada vote khomba koisa challi makoi sen lu sing basina sejai sing gen thokli adubo makoi na khungang khara da chalubada miyamna makoi da hangba gas cylinder sing patok tun ulaki badagi hausa makoi gi campaign adu lepkhre ahangba gas cylinder sing ulakiva numit adudagi makoi gi jumthong changdra vote khomba gi thaba adu tokre aina mangna makha ta ke Samajwadi Party ki vote agent kaptuna halamle Uttar Pradesh ki Tilhar constituency da vote hadan ringe manungda khanaba amagi matangda Samajwadi Party ki vote agent amamayoknaba khutfu amana ngasi longmaina kaptuna halamle ana police na phongdokre thagdok adu da khuncha amaso arupa phibam da soke ngasi lepak pokon numit ki upta Bikrampur Sakora khunda Samajwadi Party vote agent Suger Kumar Sahikun Surabada makong hamba chatpada longmaina kaptuna halambari ana superintendent of police Sidi Sanjoy Kumar Aike Masing mamang ning thau kapan numit ki numidang da Uttar Pradesh Assembly mikhal ki anisuba tangkak da Tilhar constituency da vote hada bagi matang da Kumar ga atopa khotpu amagi yana balaike kunasibu koliva Nigohi police station ki in charge Dilip Kumar vo khanabadu ki matung da police license da attest tau ki aina
Police officer aduna haike Digohi area the fibum adu police na kumde yang sindona leiri amasong ongkot na riba fibum adu gi yenglaga ayan forcing thamkre ana magna makatana haike constituency adu da thoki ba tongan ba amada BJP mirep salhona koswa gi sokat pa Akas Tiwari amasong magi loina basing bo Samajwadi Party ke mirep Rosan Lal Barman lo sing ba khotpu amane ning thawga bage nubidang da forum badagi mi taruk choki ana police kili khunjing na haike Mr. Verma amsong haki sokat pasing gi badakta thapak lokati aiduna kona BJP mirep koswa na police station da lakya amasong station adu gi mamang da leiba Sahajanpur Felivit lambi adu thengke lambi adu sengdokna no police na force sin haba take ana lekhun sing adu na haike BJP mirip adu gi sogot pa miyo yakmo oriba Akas Tiwari na thangalaki bo wakad amagi yumfam da Samajwadi Party gi mirip Rosan Lan Barma magi masana fa sing Manoj amasung Sachin amasung athai sogot pa homfu hen bada hadana bo phone bagi yauna atai maran sing gi damak case lawat kre aina makoina haike Makatarak ba atupa pau amadana Ukraine da leiva India ki mahiroi sing halak nimba yaurabadi anba yagani Indian embassy Ukraine amadi Russia ani ki barak da leiriba ungkhadava sigi yanglaka Ukraine da leiriba India masa sing na halakpa pamlabadi halakpa yagani ana advisory ama Indian ambassador na thokre advisory adu ki matungi na mafam asida wariba tambangam taba phibam sing asiki yanglaga India dagi laktuna maru oina mahai masin tamliba mahiroi sing asi tangai fadana tabak leitrabadi India da hanna bathorang faikat kani loina na maram chadana Ukraine manung da satok sin tawroi dabani karigumba India masa sin khudong chadaba amadi awawa thengna ba mutam da embassy da pau forpa yagani amadi India masa sing badeng pangna ba sem sadon lei ana su phangdoke amarom da hiramasi ge marik leina na White House ke principal deputy press secretary Karine Jean-Pierre na pamising da hai United States ki kaif da leva Ukraine embassy ki tabak thorom jeng pangdok ba si Russian force ki megete karigumba khara thogalakpa yabagi chingnaba leibadagi lepki western city da hongdokle phibamasi Russia ki border da leiriba Ukraine amadi Belarus ki border da Moscow na lanbi lak amrom thajilakpadagini matamama hekta da saun amanga da thogalakpa yabagi phibam da lei aire atumadama Russia ki megedagi makoina phongdoki bo famasi janing da basu lagle aroibada kantan sing asigi marbiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yangbiriba punamuk pathaga sari channel asin atom da kanarabadi subscribe to television subscribe to biro maloinana like and share to busu kawi ganu pramappo amaga hanna thagajari